Cheers. Ashi. Sige pot si di kape. Hello Maya. Ngasidi murup singga momo semraga chaminagani momo semsu uthangani dune mayamna yengminase. Mayam moida sida lezare ko moida da thumkra chairani ko da idi thau do khra chairani tot khairani met khairani adu da idi sine yensa leire yensa phutle yensa macham ja shekhaire sine tilau ka kobi tot khaire yensa ga tot khairani adu da idi moida do macham ja semaga macham ja pakhalani di macha apak paduda atot padu hapani hapraga design budi yam sembe yai ko mayam adubu design maka seme sine thu bai design sine asigi design sine thu bai design obe yi ko haidi yam sen domne na design dom maka sem kreba adine na side steam dobam pham du thau khra tai deba yade ba kai no di nap singani ba tai dradi adi asman hapani adu degi hapraga steamer da hapani adu si ngak ta nate ko mayam yamna steam daw khrabne sida tu mayam du yamna steam daw khre du sida sunate makha du su mayam leire tu mayam ne si se mullaba ne ko mullaba de si thau ha pe thau se sauce ki damak ne ko sauce se morok ngau nu ngai ne morok tu chanam du ngau raga chanam du brown oi ba kanda morok tu haijilani haijila ka tot khai ra ising khra ha bani ising khra ha bra kanda thum khra charni soup khra charani adudai khra phutlaga sine yerum sine chabada yerum khra yaw haning ba yerum se phut pane go dance sorry agoina momo cha do bo iman dance khra mate ma taw biram ge Haji loire ai khoi ni loi bi se yerum ama momo ma doga sine sauce Sing mapan khra leire. mapan khra leire do soup leire kokti Kokti ste le. kok si lebra Kokti chin bai ste thamba. si ai na ko hai noi tamba Sinha nang de. dini ne Nang Mayam. gas to. haurage Ai gine du na. Yang man to na. dini na mayam haurage se haurase Hause. how Ai di di yerum han hauge. Momo di ing kresiam sai ngai da. Si chani da yam pak pane si gi yerum phut base. Smaina chahi si lo. Smaina khra hai ji lo. wow Sing mapan du no. adu ama ni sida hajin kro Hai ji lo ya dum adu de ko la dum ta se. Chani ko ngai le tre na. Adu si le. sida tu fa ko la chai ye Chai se. Rồi, First bite. Ingram ni na momo is de. Hau ba khra wa. mình không đi khai lùm phun bùi à? Hao. Singi lai. Hậu bắt chú rồi. Cái bữa hai Man nam do. Singi lai man nam do. Ku hao man ha. ai phun này sẽ bên này không bao giờ. Asi di lo thau se chile ko. Chuyện một ba hạt là thầm ạ. Ma kha de tham se na. De de na. Let's put here. Mình làm juice men nè, xem ra cả sao không? Lei bati. Yam cha dam ni na ma nge ba. Mà nè, men này sao xem ra quả. Sem bada matam change ha ba wa ne. Hao yam hao ko. Cột. Hao ấy.
ꯑꯩꯈꯣꯏ ꯉꯁꯤ ꯃꯣꯃꯣ ꯁꯦꯝꯕꯁꯦ ꯃꯍꯥꯎꯗꯣ ꯌꯦꯡꯒꯤ ꯃꯍꯥꯎꯗꯣ ꯑꯣꯔꯗꯔ ꯇꯧꯔꯝꯗꯕ ꯑꯗꯨꯒꯤ ꯃꯇꯣꯡ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕ ꯑꯗꯨ ꯖꯨꯁꯤ ꯈꯔꯗꯤ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯎꯋꯦ ꯍꯥꯎꯋꯦꯀꯣ ꯖꯨꯁꯤ ꯑꯣꯏꯗ꯭ꯔꯁꯨ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩ ꯉꯥꯛꯇ ꯌꯦꯔꯨꯝ ꯆꯥ ꯃꯥꯜꯂꯦꯗ ꯆꯥꯏꯗ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯁꯨꯞꯀ ꯆꯥꯕ ꯆꯠꯅꯤꯒ ꯆꯥꯕ ꯍꯥꯎꯋꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯀꯣ ꯑꯧ ꯀꯔꯤꯅꯣ ꯑꯧ ꯀꯔꯤꯅꯣ 어떠네? 그리고 칼브라인가? 하울거 같이 해. ꯁꯤꯡ ꯃꯄꯥꯟꯅꯦ ꯌꯥꯝ ꯄꯤꯛꯑꯦ 하울 세상. 하울의 만남도 ꯅꯪ ꯆꯤꯛꯈ꯭ꯔꯕ꯭ꯔꯥ ꯑꯩ ꯑꯃ ꯆꯤꯛꯑꯦ ꯌꯦꯔꯨꯝꯗ ꯐꯨꯠꯄꯗ ꯀꯥꯏꯈ꯭ꯔꯕ ꯈꯨꯍꯥꯎ ꯑꯃ ꯃꯣꯃꯣꯁꯦ ꯌꯥꯝ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯒ ꯃꯤꯁꯦ ꯌꯥꯝꯃꯟꯕꯒꯤ ꯂꯣꯏ ꯌꯦꯟꯊꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒꯤ ꯁꯤ ꯉꯥꯛꯇ ꯂꯩꯕ ꯌꯥꯝ ꯁꯦꯝꯕꯅꯦ ꯀꯩꯅꯣ ꯉꯁꯥꯏꯗꯣ ꯌꯥꯝꯃꯦ ꯌꯥꯝꯕꯅꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯎꯊꯟꯕꯗꯣ ꯁꯤ ꯄꯤꯁ 16 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 60 ꯍꯜꯂꯦ 60 ꯍꯦꯟꯕ 60 ꯍꯦꯜꯂꯦ ꯃꯣꯏꯗ 50 ꯄꯤꯈ꯭ꯔꯕ ꯃꯣꯏꯁꯨ 50 ꯍꯦꯟꯗꯤ ꯍꯦꯟꯕꯅꯦ ꯁꯦꯝꯗꯕꯤꯗ ꯂꯩꯔꯒ ꯆꯥꯔꯝꯃꯗꯤ ꯄꯤꯁ ꯆꯥꯝꯃꯁꯦ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯇꯥꯅꯤ ꯑꯃ ꯑꯃꯒꯨꯝꯕ ꯇꯥꯔꯝꯃꯤ ꯁꯤ ꯑꯃꯕꯨ ꯇꯥꯅꯤ ꯑꯗꯨꯁꯨ ꯄꯤꯁ ꯌꯥꯝꯃꯣꯏꯕ ꯄꯩꯁꯥꯗꯨꯗꯤ 1,000 ꯑꯣꯏꯔꯁꯨ ꯍꯥꯎꯃꯜꯂꯦꯀꯣ ꯑꯩꯗꯤ ꯌꯣꯛꯅ ꯍꯦꯟꯅ ꯆꯥꯅꯤꯡꯉꯦ ꯃꯌꯥꯏꯒꯤꯗꯣ ꯑꯩꯗꯤ ꯃꯇꯥꯏ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯈ꯭ꯋꯥꯡ ꯅꯥꯏ 까이버 하울도 수많은 시험을 짜면서 하는데 그래봐 상나져봐 잘해 사박 로이 짰나봐 ngasi디 sabak kena sana terbagi tahu dah sen tahu ba 내일을 kaya hai bro hꯧꯖꯤꯛ ꯈꯤꯇꯪ ꯍꯦꯟꯅ ꯇꯧꯋꯦꯕ ꯑꯗꯣ ketiang haba ketiang gì hay đi ketiang gì ta đi hay là ꯐꯣꯟ ꯃꯤꯅ ꯚꯤꯗꯤꯑꯣ ꯊꯥꯔꯒ ꯆꯪꯕꯒꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ 지금 하자 그래 타오라 ꯁꯤꯗ ꯃꯛ ꯆꯦꯛ ꯇꯧꯕꯅ ꯍꯣꯔꯦꯟꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯗꯤ 그래 지금 나래 먹는 와 디자인 ꯌꯥꯝ 디자인 ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯅꯪ ꯁꯨꯃꯥꯏ ꯄꯥꯏꯔ ꯂꯩ ꯁꯤꯅ ꯄꯥꯏꯔ ꯊꯨꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯅꯪꯅꯤꯡꯉꯥꯏꯅ ꯊꯨꯅ ꯁꯦꯝꯕꯅꯦ ꯆꯥꯒꯦ ꯑꯩꯅ ꯆꯠꯅꯤ ꯌꯥꯛꯑꯦ ꯍꯥ ꯇꯦꯛ ꯇꯧꯔꯦꯗ ꯉꯁꯥꯏ ꯃꯣꯃꯣ ꯁꯦꯝꯃ ꯐꯝꯕꯒꯤ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯇꯛꯄꯗꯨ ꯀꯌꯥꯃꯨꯛ ꯈ꯭ꯋꯥꯡ ꯅꯥꯕ꯭ꯔꯥ ꯑꯩꯅ ꯇꯛꯄꯁꯨ ꯇꯛꯄ ꯍꯩꯇꯕ ꯁꯦꯝꯕꯁꯨ ꯍꯩꯇꯕ ꯃꯣꯃꯣ ꯁꯦꯝꯕꯁꯦ ꯑꯗꯨꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤꯗ. ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯍꯣꯏ ꯑꯩꯅ ꯆꯥꯕ ꯍꯩꯕ ꯅꯪꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤꯗ
ꯀꯤꯆꯟꯒꯤ ꯊꯕꯛꯀꯨꯝꯕ ꯁꯤ ꯑꯆꯧꯕꯒꯨꯝꯕ ꯁꯦꯝꯕꯒꯁꯦ ꯑꯩꯗꯤ ꯍꯩꯇꯕ ꯁꯤ ꯃꯆꯥ ꯂꯦꯞꯄꯤꯗꯣ ꯆꯥꯈ꯭ꯔꯣ ꯁꯤꯗꯣ ꯑꯩ ꯆꯥꯔꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤ ꯈꯥꯃꯦꯟ ꯑꯈꯥꯕꯁꯦ ꯁꯤꯁꯦ ꯉꯁꯥꯏ ꯃꯥ ꯁ꯭ꯇꯦꯟ ꯂꯧꯕ ꯆꯠꯂꯤꯉꯩ ꯑꯩꯅ ꯊꯥꯎ ꯁꯥꯍꯜꯂꯒ ꯊꯥꯎ ꯁꯥꯔꯦꯕ ꯀꯥꯟꯗ ꯆꯅꯝ ꯍꯥꯞꯄꯗꯣ ꯑꯗꯨꯗꯣ ꯎꯠꯇ꯭ꯔꯦꯕ ꯑꯗꯨꯁꯨ ꯆꯅꯝ ꯍꯥꯟꯅ ꯍꯥꯞꯄꯒ ꯆꯠꯅꯤꯗꯣ ꯑꯗꯨꯒ ꯃꯣꯔꯣꯛꯇꯣ ꯇꯧꯔꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯧꯕꯅꯦ ꯑꯁꯤꯒꯤ ꯆꯠꯅꯤꯁꯦ ꯁꯨꯝ ꯀꯩꯀꯩ ꯂꯨꯞꯂ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯅꯤ ꯆꯥꯎꯍꯦ ꯂꯣꯏꯗꯕ ꯌꯥꯔꯣꯏ ꯆꯥꯔꯤꯅꯦ ꯀꯔꯤꯅꯣ ꯅꯣꯏꯅ ꯆꯥꯗ꯭ꯔꯒ ꯌꯦꯔꯨꯝ ꯁꯨꯃꯥꯏꯅ ꯕꯣꯏꯜ ꯇꯧꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯅꯪ ꯌꯥꯏ ꯄꯥꯝꯃꯦ ꯃꯊꯛꯀꯤꯁꯨ ꯆꯥꯎꯍꯦ ꯃꯌꯥꯏ ꯉꯥ ꯄꯤꯕꯤꯔꯒ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯒ ꯔꯥꯎꯟꯀꯤ ꯀꯥꯎꯔꯛꯇꯅ ꯀꯞꯔꯒ ꯂꯩꯔꯝꯕ ꯑꯩ ꯐꯅꯗꯤ ꯆꯥꯔꯝꯃꯅꯤ ꯌꯦꯔꯨꯝꯁꯦ ꯑꯩꯈꯣই ꯃꯩꯇꯩꯂꯣꯟꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯤꯡꯉꯦꯁꯦ ꯃꯥꯏꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯉꯦ ꯍꯣꯔꯦꯟ ꯄꯤꯒꯦ ꯍꯣꯔꯦꯟ ꯅꯠꯇꯦꯕ ꯍꯣꯔꯦꯟ ꯑꯗꯨ ꯍꯣꯔꯦꯟ ꯌꯥꯔꯦꯅ ꯒ꯭ꯌꯥꯟ ꯇꯥꯅꯩꯌꯣ ꯒ꯭ꯌꯥꯟ ꯇꯥꯅꯔꯗꯤ ꯌꯥꯔꯦ ꯏꯪꯀꯤꯠꯇ ꯆꯔꯆ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯩ ꯊꯕꯛ ꯃꯐꯝꯗꯁꯨꯀꯣ ꯃꯥꯅ ꯃꯩꯇꯩꯂꯣꯟ ꯁꯦꯡꯉꯦ ꯑꯩꯗꯤ ꯈꯣꯏꯌꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯃꯤꯁꯤꯡꯅ ꯅꯪꯗꯣ ꯃꯇꯥꯏ ꯆꯞ ꯃꯥꯟꯅꯒꯨꯝ ꯈꯔ ꯍꯥꯟꯅꯗꯤ ꯍꯩꯔꯒ ꯑꯩꯗꯣ ꯃꯩꯇꯩꯂꯣꯟ ꯈꯣꯏꯌꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯉꯥꯡꯕ ꯍꯩꯔꯝꯅꯤꯀꯣ ꯃꯩꯇꯩꯂꯣꯟ ꯅꯪ ꯈꯪꯗꯦ ꯚꯤꯎꯋꯔꯁꯤꯡꯗ ꯍꯪꯉꯨ ꯑꯩ ꯃꯩꯇꯩꯂꯣꯟ ꯈꯣꯏꯗꯦꯀꯣ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯉꯥꯡꯕ ꯍꯩꯀꯣ ꯑꯩꯁꯦ ꯇꯥꯡꯈꯨꯜ ꯑꯣꯏꯖꯔꯁꯨ ꯑꯩ ꯏꯁꯥꯒꯤ ꯃꯔꯣꯟ ꯐꯥꯎ ꯈꯪꯗꯦ ꯃꯩꯇꯩꯂꯣꯟ ꯉꯥꯛꯇ ꯉꯥꯡꯉꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯏꯝꯐꯥꯜ ꯂꯩꯔꯛꯄ ꯉꯥꯡꯉꯛꯇꯕ ꯑꯩꯈꯣꯏꯁꯨꯅꯦꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯆꯨꯝꯅ ꯃꯩꯇꯩꯒꯨꯝꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯃꯔꯣꯟꯕꯨꯗꯤ ꯑꯗꯨꯝ ꯁꯨꯅꯕꯨꯗꯤ ꯍꯩꯌꯦꯕ ꯃꯩꯇꯩ ꯃꯔꯛꯇ ꯆꯥꯎꯔꯛꯄꯒꯤꯀꯣ ꯀꯔꯤꯃꯥꯏꯅ ꯍꯥꯏꯁꯤꯔꯥ ꯑꯩꯈꯣꯏ ꯂꯣꯟ ꯈꯪꯗꯕ ꯍꯥꯏꯗꯤ ꯀꯃꯟꯗꯨ ꯉꯥꯛꯇꯅꯦꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯥꯎꯠꯀꯤ ꯃꯔꯣꯟꯗꯤ ꯈꯪꯉꯦꯗ ꯑꯩꯒꯤ ꯃꯩꯇꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯕ ꯍꯥꯟꯅꯗꯤ ꯆꯐꯨ ꯍꯥꯏꯕꯁꯨ ꯉꯥꯡꯕ ꯍꯩꯇꯕꯅꯦ ꯑꯩꯅ ꯏꯝꯐꯥꯜ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯃꯩꯇꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯔꯨꯞꯁꯤꯡꯅ ꯐꯖꯅ ꯇꯝꯕꯤꯌꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯗꯤ ꯅꯣꯏꯕꯅꯤꯅ ꯁꯥꯕꯅꯤꯅ ꯍꯨꯃꯥꯡꯁꯤꯗ ꯇꯥꯔꯛꯑꯦ ꯁꯤꯁꯨ ꯇꯥꯔꯗꯤ ꯁꯣꯝꯗ ꯑꯗꯨꯅ ꯀꯥꯎꯕ ꯉꯝꯗꯦ ꯃꯩꯇꯩ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯑꯟꯇꯤ ꯈꯣꯏ ꯍꯥꯏꯗꯤ ꯑꯩꯁꯨ ꯔꯦꯟꯗ ꯂꯩꯔꯁꯨ ꯌꯨꯝꯕꯨ ꯈꯣꯏꯅ ꯃꯩꯇꯩ ꯌꯨꯝꯕꯨ ꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯀꯃꯥꯏ ꯍꯥꯏꯁꯤꯔꯥ ꯔꯦꯟꯗ ꯂꯩꯕ ꯀꯥꯟꯗ ꯃꯣꯏꯅ ꯐꯖꯅ ꯌꯦꯡꯕꯤꯕ ꯍꯥꯏꯗꯤ ꯏꯟꯁꯥꯡꯒꯨꯝꯕ ꯊꯣꯡꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯈꯔ ꯄꯤꯕꯤꯕ ꯑꯗꯨꯒ ꯀꯔꯤ ꯀꯨꯝꯍꯩ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯄꯨꯕꯤꯕ ꯑꯗꯨꯒ ꯅꯣꯏ ꯀꯃꯥꯏ ꯍꯥꯏꯕ꯭ꯔꯥ ꯊꯝꯕꯥꯜ ꯆꯣꯡꯕꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯊꯥꯕꯜ ꯅꯠꯇꯦ ꯊꯥꯕꯜ ꯊꯕꯥꯇꯣꯟ ꯆꯣꯡꯉꯦ ꯃꯥ ꯊꯝꯕꯥꯜ ꯆꯣꯡꯉꯦ ꯊꯥꯕꯜꯁꯨ ꯆꯣꯡꯕ ꯇꯥꯛꯄꯤꯕ ꯑꯩ ꯂꯣꯏ ꯍꯩꯔꯕꯅꯦ ꯊꯥꯕꯜ ꯆꯣꯡꯕ ꯅꯣꯡꯃ ꯆꯣꯡꯒꯦ ꯑꯩ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯕ ꯍꯩꯌꯦꯕ ꯑꯩꯗꯤ ꯇꯥꯛꯄꯤꯕꯒꯤꯀꯣ ꯑꯗꯨꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯅꯪ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯆꯣꯡꯉꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯅꯛꯅꯕꯅꯤꯉꯥꯏꯅꯤ ꯑꯩꯈꯣꯏꯗ ꯅꯨꯡꯗꯥꯡꯗ ꯆꯠꯂꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯆꯩ ꯆꯥꯏ
ꯌꯥꯝꯅꯁꯨ ꯐꯩꯌꯦ ꯅꯨꯡꯁꯤꯌꯦ ꯅꯤꯡꯁꯤꯡꯔꯒ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯅꯣ ꯑꯝꯇꯁꯨ ꯈꯔꯗꯤ ꯌꯦꯡꯕ ꯆꯠꯇ꯭ꯔꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩꯕ ꯑꯩꯈꯣꯏꯁꯨ ꯉꯥꯎꯁꯤꯟꯅꯕꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯆꯠꯀꯅꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕ ꯏꯟꯗꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯣ ꯍꯥꯟꯅ ꯗꯗꯥꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯇꯤꯟꯅꯕ ꯈꯔ ꯂꯩꯌꯦ ꯑꯌꯥꯝꯕꯗꯤ ꯌꯨꯝ ꯄꯥꯟꯈꯤꯕꯁꯨ ꯌꯥꯎꯋꯦ ꯂꯥꯞꯊꯣꯛꯅꯈꯤꯕꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯅꯪꯗꯤ ꯁꯨ ꯊꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯊꯛꯑꯦ ꯑꯩꯗꯁꯨ ꯃꯍꯤ ꯊꯛꯃꯟꯕꯒꯤ ꯄꯨꯛꯇꯤ ꯇꯪꯈꯥꯏ ꯆꯜꯂꯦꯀꯣ ꯂꯣꯏꯁꯤꯟꯅꯤꯡꯉꯥꯏ ꯄꯥꯝꯃꯨꯏ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯈꯔ ꯄꯤꯛꯄ ꯋꯥꯅꯦꯍꯦ ꯃꯇꯨꯝ ꯆꯥꯎꯕꯅꯦꯍꯦ ꯃꯇꯣꯡ ꯀꯣꯛ ꯊꯛꯄꯗꯨ ꯅꯥꯇꯣꯟꯗ ꯆꯤꯡ ꯂꯧꯋꯦ ꯑꯗꯨ ꯆꯠꯅꯤꯗꯨ ꯁꯤꯗ ꯈꯔ ꯆꯠꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯡꯁꯤꯗꯤ ꯆꯝꯃꯦ ꯁꯤꯗ ꯂꯨꯄꯥ ꯆꯥꯎ ꯆꯝꯈ꯭ꯔꯦꯕ ꯑꯗꯨ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯒꯤ ꯅꯪ ꯁꯨꯡꯊꯛ ꯊꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯂꯣꯏꯗꯧꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯑꯩꯗ ꯂꯩ ꯃꯣꯔꯣꯛ ꯆꯥꯕꯗꯣ ꯈꯤꯖꯤꯛ ꯆꯥꯔꯒ ꯑꯗꯨꯝ ꯁꯥꯕ ꯁꯤ ꯌꯥꯝ ꯁꯥꯕ ꯑꯣꯏꯗꯦꯗ ꯑꯩꯒꯤꯗꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯈꯪꯗꯦ ꯀꯔꯤ ꯆꯥꯁꯤꯜꯂꯨꯕ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯌꯥꯝ ꯊꯟꯕ ꯑꯃ ꯇꯧꯋꯦ ꯊꯟꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯕꯗꯒꯤꯅꯤꯅꯦ ꯁꯦ ꯃꯇꯥꯏꯗꯒꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯆꯠꯊꯔꯛꯄꯁꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯂꯩꯔꯤꯕꯖꯥꯠꯅꯣ ꯊꯤꯒꯦ ꯑꯩꯅ 1 2 3 ꯊꯥꯖꯗꯦ 6 ꯍꯣꯏꯅꯦ ꯌꯦꯜꯂꯤꯌꯦ 6 ꯀꯣꯛ ꯊꯛꯄꯩ ꯆꯤꯛ ꯇꯧꯋꯦ ꯅꯪꯅ ꯌꯦꯜꯂꯤꯗꯤ ꯑꯩꯁꯨ ꯌꯦꯜꯂꯤ ꯑꯩꯒꯤ ꯑꯁꯤꯗꯁꯨ ꯂꯩꯔꯤꯌꯦ ꯂꯩꯁꯤꯅꯨ ꯁꯤꯗ ꯂꯩꯌꯦ ꯁꯤꯕꯨ ꯄꯨꯛꯇ ꯆꯪꯈꯤꯗꯣꯏꯕ ꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥꯅꯦꯕ ꯑꯁꯤ ꯂꯣꯏꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯨꯟꯅꯕ ꯇꯥꯔꯦ ꯃꯪꯉꯒ ꯂꯩꯔꯅꯤ ꯁꯤ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯁꯤ ꯆꯥꯊꯣꯛꯔꯒ ꯐꯃꯨꯡꯗ ꯂꯣꯡꯉ ꯇꯥꯔ ꯂꯣꯏꯔꯦ ꯆꯥꯊꯣꯛꯈ꯭ꯔꯁꯤꯔꯣ ꯀꯟꯁꯦꯟ ꯇꯧꯁꯤꯔꯣ ꯅꯪꯒꯤꯗꯨꯗ ꯍꯥꯞ ꯊꯝꯃꯣꯅꯦ ꯀꯔꯤꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯔꯥꯐ ꯑꯣꯏꯕꯅꯦ ꯃꯍꯧꯁꯥ ꯑꯣꯟꯈ꯭ꯔꯦꯕ ꯄꯣꯛꯄꯗꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯃꯤꯅ ꯈꯠꯅꯕ꯭ꯔꯥ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯀꯔꯤꯔꯥ ꯑꯩꯈꯣꯏꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯕ ꯔꯥꯁꯤ ꯌꯥꯎꯗꯕ ꯉꯥꯡꯊꯣꯛꯑꯗꯤ ꯔꯥꯁꯤ ꯌꯥꯎꯗꯕꯅꯦ ꯃꯥꯗꯤ ꯂꯣꯏꯗꯧꯔꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯃꯥꯗꯤ ꯂꯣꯏꯗꯧꯔꯦ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯥ ꯀꯌꯥꯔꯣ ꯇꯔꯨꯛꯔꯣ ꯊꯣꯛꯇꯧꯔꯦ ꯁꯤꯃꯨꯛ ꯋꯥꯅ ꯂꯣꯏꯁꯤꯟꯅꯕ ꯋꯥꯅ ꯆꯥ ꯂꯩꯔꯒ ꯅꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯗꯤ ꯂꯣꯏꯔꯦ ꯂꯥꯏꯛ ꯅꯝꯕꯤꯗꯗꯤ ꯂꯣꯏꯔꯦ ꯅꯝꯕꯤꯌꯣ ꯅꯣꯏꯒꯤꯗꯃꯛ ꯆꯥꯔꯅꯦꯕꯀꯣ ꯅꯣꯏ ꯂꯥꯏꯛ ꯅꯝꯕꯤꯕꯁꯤꯡꯕꯨꯅꯦ ꯂꯣꯏꯁꯤꯟꯗꯣꯏꯁꯦ ꯑꯗꯣ ꯍꯦꯟꯅ ꯂꯥꯏꯛ ꯂꯣꯏꯁꯤꯜꯂꯗꯤ ꯍꯦꯟꯅ ꯃꯊꯪꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯒꯦ ꯅꯝꯐꯨ ꯁꯃꯥꯖꯇꯤ ꯎꯅꯥꯁꯅꯤ ꯑꯦꯌꯣꯅꯥꯃꯦꯍꯦ ꯃꯥꯅ ꯍꯥꯏꯕ ꯃꯥꯗꯤ ꯇꯣꯛꯑꯒꯦ ꯅꯥꯅꯤ ꯑꯩꯈꯣꯏꯗꯤ ꯅꯥꯔꯣꯏꯍꯦ ꯍꯥꯏꯕ ꯑꯩꯗꯤ ꯍꯦꯟꯖꯤꯜꯂꯗꯤ ꯌꯥꯗꯦ ꯃꯥꯗꯤ ꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯁꯟꯅꯦꯕ ꯅꯥ ꯑꯩꯈꯣꯏꯕꯨ ꯁꯟ ꯑꯣꯏꯅ ꯎꯕ ꯅꯪꯕꯨꯅ ꯃꯤꯕꯨ ꯎꯕ ꯅꯠꯇꯦ ꯑꯩꯁꯦ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯝꯃꯒꯅꯦ ꯅꯪꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅꯤ ꯑꯗꯨ ꯈꯜꯂꯦꯕ ꯑꯩꯁꯨ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯁꯤ ꯌꯧꯔꯦꯅꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯅꯤ ꯅꯝꯁꯤꯟꯕꯗꯣ ꯊꯣꯛꯀꯦ ꯇꯧꯋꯦ ꯀꯩꯗ ꯎꯋꯦ ꯑꯩꯗꯤ ꯑꯁꯦꯡꯕꯗꯤ ꯃꯣꯃꯣ 30 ꯍꯦꯟꯅꯕꯨ ꯆꯥꯔꯝꯃꯅꯤ ꯏꯁ
좀 시들이 남자봐. 어, 아니야 그냥 하면 그지. 오늘 잡동 살이 뭐 먹었다네 anh trai tôi 이름 듣게. 아이디 예름네 나 짜봐. 왜 예배신은 우람니 아이 예름나 남자 짜봐. 아이디 예름과 모모. 아이디 예름제 밤에봐. 아이디 로이도레고 산니노. Anh nổ. Đi đi anh hả? Nó hầm miệng. Chẳng sao rồi. cần nhà bên chặt chặt tôi 옥 nè chạm được mấy nó chạm rồi. 산니 이거 마마 찐다. 하면 지금 맨날 그러는데 애들 강대. 하면 그만이야? Ăn nữa bạn. Fresh rồi nè, đẹp ra cả. tum 먹을 수. Anh đẹp rồi chưa? Chúng anh chậm này lấy ra cả. Rẹ. 네. 사에 Bẹ. 폭탄 걸박이 사에 지금. anh là mệt á anh đang mong ngày đây 상관 누가 하자. 이번에 다시. 그렇고. 이름 새 뭐뭐 새 이제 ngang신 누시 뭐 싶라 다니 안돼 Cheers. 아시 시기 뻗치니 까베. 얌나 experience 해보면 Vậy. Tụi em xị bộ sẽ được gặp này đâu. 내 아마다 야이. 얌나 떠락 봐야 돼 Và đâu vì bây giờ thế. Bây giờ mình sẽ đây là game thằng video thì nó sẽ bye bye bye. bye